ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯦꯕꯀꯣ ꯏꯅꯥꯎꯅꯨꯄꯥꯗꯤ ꯊꯣꯛꯄꯀꯣ ꯑꯗꯨ ꯆꯥꯎꯕꯒꯤ ꯃꯥꯅ ꯑꯍꯟ Hi ma'am. Ma'am ngasidi guest oina akhoi YouTube ki account mamina Chingi Chal haina lay ado ichega punna challenge se tawraki haina di khanbadi puirebo do ma matamna chana dabagi nambasu ngamjaudre ado ngasidi yam wana hona jaraga ichega ngasidi video je namnaba tawre do ngasigi challenge se chicken hole ne ado tawbada khara di toirego ado ichegi through the akhoi channel su link lay naraga kitang khoi takana ba na ba ichegi channel su miyam nungsibiduna adum support leptuna adum tawbiyo khoi su khoi bisu leptuna adum support tawbiyo ana hajari agi through the ichegi su wai aman tamne ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯃꯌꯥꯝ ꯑꯗꯨ ꯑꯁꯤꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯦꯕꯀꯣ ꯏꯅꯥꯎꯅꯨꯄꯥꯗꯤ ꯊꯣꯛꯄꯀꯣ ꯑꯗꯨ ꯆꯥꯎꯕꯒꯤ ꯃꯥꯅ ꯑꯍꯟꯗꯤ ꯃꯥꯟꯒꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯊꯣꯛꯄ ꯍꯣꯏꯅꯦꯕꯀꯣ ꯑꯩꯅ ꯄꯤꯛ ꯍꯧꯔꯒ ꯂꯩꯍꯧꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅꯕ ꯇꯧꯔꯒꯦ ꯑꯁ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯁꯤꯒꯤ ꯃꯊꯛ ꯍꯧꯖꯤꯛꯇꯨ ꯃꯈꯣꯏ ꯑꯁꯤ ꯏꯅꯥꯎꯅꯨꯄꯥ ꯍꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯗꯨ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯂꯥꯛꯂꯒ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯑꯩ ꯇꯧꯋꯦꯕ ꯑꯗꯨ ꯅꯣꯡꯁꯨ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯅꯈꯣꯏꯅ ꯂꯥꯛꯄꯗꯨ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯅꯨꯃꯤꯠ ꯑꯣꯏꯌꯦꯕ ꯌꯨꯝ ꯃꯅꯨꯡꯁꯨ ꯂꯥꯏꯠ ꯂꯥꯛꯇꯕꯒꯤ ꯃꯣꯝꯁ꯭ꯔꯣꯛ ꯃꯝꯅꯦꯕꯀꯣ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯁꯤꯒꯤ ꯃꯊꯛꯁꯨ ꯃꯥꯒꯤ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯄꯇꯛ ꯄꯇꯛ ꯑꯗꯨ ꯇꯥꯕꯒꯤ ꯃꯀꯣꯛꯇ ꯇꯥꯕꯗꯣ ꯃꯀꯣꯛ ꯏꯪꯂꯒ ꯂꯩꯌꯦ ꯁꯤꯗ ꯑꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯁꯨ ꯍꯧꯔꯒꯦ ꯀꯣ ꯆꯥꯟꯕ ꯆꯣꯠꯅ ꯑꯁ ꯑꯩꯒꯤ ꯊꯥꯎ ꯗꯤꯛꯈ꯭ꯔꯦ kunjo lapna iwa je ko gina technopal kha haidalaga laifam haibu khun sindaneba koina imphal mayada munakta runa matamsu tum koina lakningasu ise koina sangdamdina nakpadu sangtar kayada laga su matam mange dana dudi pau famnaraga sida lawa sida namase hana puna lakminaraga namba tumeng macam chandra yang squash Chingi squash na kam hawan Ma'am nung cho dum yui gan ta le 밑에 거 이게 짝짝짝 짱갖고 와네요. 근데 농 그래서 농 마짜 빨갛고 농 치트기 chicken hole try de koi ai pak te hai te bo to hana angtang ni taw re do
boiler ꯑꯣꯏꯕꯒꯤ ꯂꯣꯏ ꯀꯥꯏ Experience at zero. ꯃꯌꯥꯝ ꯀꯅꯥꯅ ꯉꯝꯗꯧ ꯃꯥꯟꯒꯦ ꯃꯥꯏ ꯂꯣꯏ ꯆꯣꯠꯂꯦꯀꯣ ꯅꯨꯡꯁꯤꯠꯅ ꯀꯩꯅꯣ ꯄꯨꯔꯛꯄꯒꯤ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯏꯔꯨꯕ꯭ꯔꯥ ꯍꯥꯏꯒꯦꯔꯥ ꯀꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯝ ꯂꯣꯏꯅ ꯆꯣꯠꯄ ꯍꯧꯈ꯭ꯔꯦ ꯊꯥꯎ ꯈꯔ ꯌꯥꯛꯃꯟꯈ꯭ꯔꯦꯀꯣ ꯑꯩ ꯈꯨꯠ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ ꯊꯥꯎꯗꯤ ꯌꯥꯝꯗꯕꯅꯦ ꯑꯩꯅ ꯁꯨꯝꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕꯅꯤ ꯑꯩꯅ ꯇꯧꯕꯩꯔ ꯈꯪꯗꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯏꯔꯛꯇ꯭ꯔꯦꯕ ꯍꯥꯎꯋꯦ ꯌꯥꯝꯅ ꯇꯨ ꯃꯌꯥꯝ ꯌꯦꯟꯒꯤ ꯊꯃꯣꯏꯗꯣ ꯑꯩꯅ ꯆꯥꯕꯤꯒꯦ ꯇꯧꯕꯅꯤ ꯋꯥꯔꯦꯅ ꯏꯝꯐꯥꯜꯗꯗꯤ ꯍꯧꯖꯤꯛ ꯁꯥꯔꯝꯒꯗꯣꯏꯅꯤ ꯅꯨꯡꯁꯥ ꯁꯤꯗꯗꯤ ꯑꯁ ꯑꯌꯨꯛꯇꯒꯤ ꯅꯣꯡ ꯆꯣꯠꯂꯛꯄꯁꯤꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯂꯦꯞꯄꯣꯏꯗꯣꯏꯅꯤ ꯅꯈꯣꯏꯒꯤ ꯁꯅꯥꯃꯧꯗꯁꯅ ꯃꯇꯩ ꯃꯅꯥꯎ ꯅꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯅꯍꯥꯟ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯃꯈꯣꯏꯗꯨ ꯊꯕꯛ ꯌꯥꯅꯗꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯈꯔ ꯃꯇꯝꯗꯨ ꯆꯨꯅꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯅꯣꯡ ꯆꯨꯕ ꯃꯆꯥ ꯃꯇꯝ ꯆꯣꯠꯄ ꯃꯇꯝ ꯑꯣꯏꯕ ꯅꯪꯒꯟꯗꯁꯨ ꯂꯣꯏ ꯆꯣꯠꯂꯦ ꯃꯤꯠ ꯃꯅꯨꯡꯗꯁꯨ ꯆꯪꯕꯀꯣ ꯅꯨꯡꯁꯤꯠꯇꯨ ꯂꯣꯏꯅ ꯃꯥꯏꯗ hào chứ hả hào đi Ở mẹ mà rất chắc chắn bao cô anh nào mà phòng bữa ngang ngồi sẽ đứng phòng bữa thì thấy rất là mệt thấy bà thằng thằng đẹp vậy rồi hào ấy Jadi sabra hai ra ko mamit ki sam sulo na pa do tu sulo na ising oi na xuống này rồi nhóm sinh kita tak ya
ꯃꯌꯥꯝ ꯃꯕꯥꯅꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯝ ꯃꯣꯏꯗ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯊꯧꯒꯠꯄꯤꯅꯕ ꯑꯣꯏꯅꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝ ꯅꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯀꯩꯀꯥ ꯉꯥꯡꯕꯁꯨ ꯄꯥꯛ ꯍꯩꯇꯦꯕ खैर चाहे चीज खवा चावा स्क्वाश लेना हो चलें से challenge on the चलें तो अंदर में kayo loud thao phải đặt mình được không ai yêu hết vợ bài Nam khối nè cha thì mà phong gì chứ nó mình mà pan rồi tất cái để gari mà phong gì gari ta sáu bây giờ đi lát tôi lọc tôi bao coi chứ mình không trả cái hai đứa sự thế là anh em xài được mầm bao nhiêu coi chứ mà con tổ bên nhau vậy lý sự tâm nè bé ra cao bạn yêu mồi bạn nó thích ô hô bạn ổn được không Nam next video ngoài cái đâu video mà sẽ là làm đây tôi phải làm nào hồi lạc bây giờ nó một tay rồi băng lên tàu mình bên này bọn không được Chưa là mấy đi lối thôi ôi sẵn nó sao vậy nó sao bây giờ cả chưa sáu cái cô yên rồi yên rồi sáu cái bạn ai chào rồi ai đi tập ham chào tập khai đầu đi lại nó đây kia tao ăn đấy đây nhân tiệm mà chị mâm thì lối bằng ngầm ngay đầu này giá đây Masih terus ya kan memang aku itu kayak nung kerja menu masih puri menu gum tuh nama tajin kerja sini nang ai đi nang lối chua rồi ai menu ai ki tha boy bagi wan sang itu ram the like support kerja itu tuh apa ngam deh tuh petak đấy piruan man kerja 그래서 시간을 많이 나면도 음식이 싸우서 없는데 누나 마땅시다 싸우서 로션자에게 비디오수 비디오스 누가 비르가디 subscribe tꯧ도 이진나오 ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ subscribe ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ subscribe ꯇꯧꯒꯕ ꯃꯤ ꯑꯩꯒꯤ subscriber ꯍꯥꯏꯇꯥꯔꯦ 이진 ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯅꯧꯔꯤꯕꯅꯤꯅ ꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝꯗ꯭ꯔꯤ ꯑꯗꯨꯅ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯁꯤ ꯍꯥꯏꯖꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ